India amasung Bangladesh muknaba nongmagi hengalakli. Mainland India amasung entire Northeast asibu samnariba 22 kilometer khaktamak pagliba chicken neck corridor asigi manakta Bangladesh military gi maikaidigi Turkey ne saba Bayektar drone asi station tawrukpagi isu asi fawba loitri. Bangladeshi retired army amagi maikaidigi India gi West Bengal amasung Assam riba state and city Numit mangani de laushin mangammi haidunam warning tawrakli. Nakalama Romda Zo Furup Singyo Tongan country ama Taliba Kambu Sigi Oinasu Bangladesh, India, Amasung, Myanmar Hairiba country whom Sidaki Machet Faktuna Tongan Bamakoyo country ama Tan Baki Kongzing Asiam na Kanasang Silly. Masigi the Makta USA the Chatuna Mating for one Niba Lake Rabani. Adubu Bangladesh Hairiba Laibaka Sidari, Zo Fatigi the Makta Changsili Kambu Sing Asi, Laiba Yaro Haiduna Kap to the Talak Padagi, Laifam Laitaduna Myanmar Amasung India Rom the Oina Housing Asi Ayamana Saidang Dun Lay Haidi. Mayapum Namakpu Nganba Khumana Anoba video Mada Amuka and Taram Nukjuri. International relation Amasung geopolitics ki Oiba Hiram Asidadi, Male Masida Tokliba, Todok Sing Asi, Matang Manang Nine Kuptana Ying Basiam Matau Tai. Hauzik Bangladesh Hairiba Matam Amagina East Pakistan Haina Kanaramba Mafam Masida, Sheikh Hasina Gilangak to Krabamatunda, Muhammad Yunus Nehek Pirate Padagi India Amasung, Bangladesh Kagi Oina Lady, but relation Asida Lakliba, Ahong Masingi Matangda. Video and Semza Krabani, Channel Asibu Chang Nine Ying Biba Ichinal Sing the Sukso Suitana Yinglam Lagani, Ying Bidri Bakang Sing. Topic Asida Hena Mamutana Kanga Bagida Makta Chang Duna Yingbi, video Asilo Shilakpa Matam the end screen the Hapcharamke. Hauzik India Amasung Bangladesh ka oina layriba relation asi kayamuk yamna fatrabagi haibasi matam kharagi mamangda India dagi Bangladesh ki oina layriba diplomats sing adu halaknabagi damakta kauthokiba adu da khangba yai. Sheikh Hasina ki lenga overthrow tawtuna Muhammad Yunus na Bangladesh ki lenga asi chalailakba matung asida Bangladesh hairiba mafam asida minority oiba Hindus ki amagi mathakta tatita oina tawbiba amasung od naiba kayama chathabire haibagi matang asida India da labor Bangladesh ki embassy amagi mamangda miyoi khara laktuna protest tawba adu embassy manung fawba yauna changsila I haiduna Muhammad Yunus ki maikaidigi India da layriba makogi diplomats sing asi save oidre haiduna Bangladesh ta halaknabagi damakta kauthokibani masini hauji oiriba fiba masi India gi northeastern state Bangladesh Myanmar Hairiba mafam sing asida malemi mapangkal kallaba superpower kaya ama yausinduna masida game sanaba haujilakpasina maram oiduna lakadoriba matam asida yamna fibam chadaba natragana akanba lanpam kaya ama thengnarakpa yai haiduna fongdok chikiba adu matang asida channel asibu yamna nungsina yingbiriba ichilnaw singi maikaidigi comment section da fongdorakpa wafam khara amasung hauzik lamdam asida oirakliba fibam asika yamna chanaba condition gi oiba topic amakak pukacharake Madudi Layriba country sing asigi boundary gi oiba matangda border fencing natragna territory mark tawbagi oiba topic asi pukhalakpa matamda ayamana country amagi border fencing haibasi country adubu ngak senabagi damakta tawdaba yadaba thawtang amakhakni maram aduna tawfam thoi aduga tawbasu ngamgani kanamatana masida thingbagi hak laite haiba wafam sing adumak uwa fangi Adubu Malay Masida Layriba country kaya amasung makogi territory sing asi yengloba matamda hairiba wafam asi ground reality dedi oigande mapangal kanba lausing sinba hen baduna adumak ngammi kalliba makai adumak yai hek sontarakpa kapungchai jai haiba wafam asida oina adumak chumduna lakli aikoi miui bigi civilization aikoi gi oiba history asida ningthau palingagi matam adudadi akanmana amabu lausinaba haibasi adumak chanaduna lakba chanabi ama oiki Adubu Hosiki Oiba Anoba Ira, international body Kayama form Tautra Leraklaba Matam Asidadi, rules and regulation Kayama Laklabanina. Country Amana Ama Wuloshin Bahaibasi, Panga Yabanate Hyper Wafam Asi, Ayaksu, Matam Amata Hazarami. Adubu Nasing Asimang Male Masida Layriba, ground reality Asigadi Adukimatic Yamna Tayonaba Amaka Oiramki. Hosiki in a Quaidiki Maru Oiriba, India Hairiba. Country asisu Bangladesh hairiba country manak nakpada layriba atopa country sing asisu haujiki oina khwaidagi mapangal kanba khwaidagi maru oiba international body oiriba United Nations asigi signatory oiriba country singni maram aduna country sing asi amana amadagi lam laushinba lam munabagi oiba thabak thawong sing asi
ꯆꯠꯊꯕ ꯍꯥꯏꯕꯁꯤ UN ꯀꯟꯚꯦꯟꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯣ ꯑꯁꯤꯕꯨ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ ꯃꯗꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯃꯗꯨꯗ ꯊꯥꯖꯗꯨꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ? ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯅ ꯐꯣꯔꯝ ꯇꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯐꯖꯕ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯀꯌꯥ ꯑꯃ ꯊꯝꯖꯕ ꯇꯥꯔꯕꯁꯨ ꯍꯥꯏꯔꯤꯕ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟꯁꯤꯡ ꯑꯁꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤꯗꯗꯤ ꯊꯕꯛ ꯑꯣꯏꯅ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯉꯁꯤꯃꯛ ꯌꯨꯔꯣꯞꯇ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯐꯝ ꯑꯁꯤꯅꯤ꯫ 2014ꯗ ꯂꯥꯟꯐꯝ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯀ꯭ꯔꯤꯃꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯧꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯗꯕ ꯋꯥꯐꯝ ꯑꯁꯤ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗꯤ ꯔꯁꯤꯌꯥꯅ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯔꯁꯤꯌꯥꯅ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯅ ꯃꯨꯟꯗꯨꯅ ꯂꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ꯫ ꯑꯖꯔꯕꯥꯏꯖꯥꯟ ꯑꯃꯁꯨꯡ ꯑꯥꯔꯃꯦꯅꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯅꯣꯒꯣꯔꯅꯣ-ꯀꯥꯔꯥꯕꯥꯈ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯑꯥꯔꯃꯦꯅꯤꯌꯥꯅ ꯑꯃꯨꯛ ꯂꯧꯁꯤꯟ ꯑꯖꯔꯕꯥꯏꯖꯥꯟꯅ ꯑꯃꯨꯛ ꯂꯧꯁꯤꯟ ꯇꯧꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯕꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯏꯖꯔꯦꯜ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯐꯣꯔꯝ ꯇꯧꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯈꯤꯕꯒꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯖꯔꯦꯜꯒꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯆꯥꯎꯊꯣꯔꯛꯇꯨꯅ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯦꯞꯇ ꯊꯤꯕꯗ ꯐꯥꯎꯕ ꯐꯪꯖꯤꯜꯂꯛꯇꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯗꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯐꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯏꯖꯔꯦꯜꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ USA ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯂꯦꯞꯇꯨꯅ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯏꯖꯔꯦꯜꯒꯤ ꯈꯨꯠꯇ ꯑꯗꯨꯃꯛ ꯉꯁꯤꯁꯨ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯝꯖꯅꯤꯡꯂꯤꯕ ꯏꯆꯝ ꯆꯝꯕ ꯋꯥꯐꯝꯗꯤ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯃꯅ ꯂꯧꯁꯤꯟꯈꯤꯕꯁꯨ ꯌꯥꯏ, ꯇꯣꯉꯥꯟꯅ ꯇꯥꯍꯟꯈꯤꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯥꯁꯤꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕꯗꯤ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡꯗ ꯂꯧꯁꯤꯜꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯇꯦꯔꯤꯇꯣꯔꯤꯒꯤ ꯃꯇꯥꯡꯗ ꯂꯩꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯐꯣꯡꯅ ꯁꯧꯒꯠꯁꯤꯡꯗꯨꯅ ꯏꯟꯗꯤꯌꯥꯕꯨ ꯁꯤꯡꯅꯕ ꯑꯁꯤ ꯌꯥꯝꯅ ꯇꯟꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯅꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯤꯚꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯐꯦꯚꯔꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯤ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯃꯄꯥꯡꯒꯜ ꯀꯜꯂꯤꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯅ ꯂꯩꯒꯅꯤ, ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜꯕꯨ ꯍꯦꯛ ꯁꯣꯟꯊꯔꯛꯂꯕ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯗꯤꯁꯤꯡ ꯑꯁꯤꯕꯨ ꯑꯣꯏꯒꯦꯔꯥ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯔꯨꯜꯁ ꯑꯃꯁꯨꯡ ꯂꯣ ꯀꯌꯥ ꯑꯃ ꯂꯩꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯔꯨꯜꯁ ꯑꯃꯁꯨꯡ ꯂꯣ ꯑꯗꯨꯕꯨ ꯕꯥꯏꯄꯥꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯨꯞꯍꯣꯜꯁ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯗꯨꯕꯨ ꯑꯣꯀꯨꯄꯥꯏ ꯇꯧꯁꯤꯟꯕ ꯑꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯧꯅꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤ ꯑꯃꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯂꯧꯁꯤꯟꯕ ꯄꯥꯝꯂꯒꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯄꯔꯦꯇꯤꯁꯀꯤ ꯑꯣꯏꯕ ꯑꯦꯖꯦꯟ ꯀꯌꯥ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟ ꯑꯗꯨꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯑꯦꯒꯦꯟꯁꯇ ꯆꯠꯍꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯍꯧ ꯑꯃ ꯂꯥꯛꯍꯟꯗꯨꯅ ꯏꯟꯇꯔꯅꯦꯜꯂꯤ ꯃꯅꯨꯡꯗꯒꯤ ꯑꯩꯈꯣꯏꯁꯤ ꯇꯣꯉꯥꯟꯅ ꯇꯥꯖꯔꯒꯦ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯅ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯑꯣꯏꯅ ꯄꯄꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯒꯨꯝꯕ ꯑꯃ ꯁꯦꯝꯗꯨꯅ ꯔꯨꯜ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯗꯤ ꯃꯁꯤꯒꯨꯝꯅ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒ꯭ꯔꯨꯞ ꯑꯃꯕꯨ ꯁꯧꯒꯠꯇꯨꯅ ꯇꯣꯈꯥꯏꯅ ꯇꯥꯍꯟꯗꯨꯅ ꯂꯩꯍꯟꯕꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯑꯁꯤ ꯃꯈꯣꯏꯗ ꯀꯥꯟꯅꯔꯤꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯃꯛ ꯁꯧꯒꯠꯇꯨꯅ ꯍꯦꯛ ꯀꯥꯟꯅꯔꯛꯇꯕ ꯃꯤꯀꯨꯞꯇ ꯅꯈꯣꯏ ꯊꯣꯛꯄ ꯂꯩꯖꯍꯧꯔꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯪꯊꯣꯛꯄꯒꯤ ꯑꯣꯏꯕ ꯆꯠꯅꯕꯤ ꯑꯁꯤ ꯂꯩ꯫ ꯃꯁꯤꯒꯨꯝꯂꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯐꯣꯡꯅ ꯆꯠꯊꯔꯝꯕ ꯀꯣꯂꯣꯅꯤꯌꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯁꯤ ꯁꯦꯝꯗꯣꯛꯇꯨꯅ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯆꯠꯊꯔꯛꯄꯅ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏ ꯑꯁꯤ ꯅꯤꯑꯣ ꯀꯣꯂꯣꯅꯤꯌꯦꯂꯤꯖꯝꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯀꯦꯇꯦꯒꯣꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤ ꯍꯥꯏꯅ ꯂꯧꯕꯁꯨ ꯌꯥꯏ꯫ ꯃꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯊꯣꯛꯍꯟꯕ ꯃꯇꯝꯗ ꯄꯣꯄꯨꯂꯦꯁꯟ ꯏꯟꯐ꯭ꯂꯛꯁ ꯊꯣꯛꯍꯟꯗꯨꯅ ꯗꯦꯃꯣꯒ꯭ꯔꯥꯐꯤꯗ ꯏꯟꯕꯦꯂꯦꯟꯁ ꯂꯥꯛꯍꯟꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯁꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯎꯕ ꯐꯪꯏ꯫ ꯏꯁꯨ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯏꯁꯨ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯀꯟꯇ꯭ꯔꯤ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯑꯃꯗ ꯄꯣꯄꯨꯂꯦꯁꯟ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯄ ꯑꯗꯨꯗ ꯆꯪꯖꯔꯤꯕ ꯏꯆꯝ ꯆꯝꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯆꯪꯖꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯃꯪꯐꯥꯎꯅꯍꯟꯕ ꯉꯝꯒꯗꯕ ꯑꯦꯖꯦꯟ ꯀꯌꯥ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯍꯧꯁꯤꯡ ꯂꯥꯛꯍꯟꯗꯨꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯅꯩ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯄꯣꯄꯨꯂꯦꯁꯟ ꯑꯁꯤ ꯀꯔꯤꯁꯨ ꯌꯥꯝꯗꯕ ꯃꯤꯑꯣꯏ ꯈꯔꯈꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯄꯣꯂꯤꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯍꯨꯝꯗꯨꯅ ꯄꯨꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯑꯣꯏꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯏꯁꯨꯁꯤꯡ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ
ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯈꯟꯅꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯞ ꯇꯧꯗꯨꯅ ꯃꯨꯚꯃꯦꯟꯠ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯌꯥꯎꯔꯤꯕ ꯏꯁꯨ ꯑꯗꯨ ꯃꯁꯥ ꯈꯪꯅ ꯅꯠꯇ꯭ꯔꯒꯅ ꯈꯪꯗꯅ ꯑꯗꯨꯃꯛ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯐꯨꯔꯨꯞ ꯑꯃꯒꯤ ꯅꯠꯇ꯭ꯔꯒꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯑꯣꯏꯕ ꯃꯨꯚꯃꯦꯟꯠ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯃꯥꯏ ꯄꯥꯛꯅ ꯂꯩꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯊꯧꯅꯥ ꯂꯩꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯂꯨꯆꯤꯡꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯤ꯫